Board of Secondary Education Manipur BOSEM gi curriculum da tamnaba class na amasung class 10 gi maring furupki textbook ani ngasi fongkhre maring literacy society MLS na sinuna ngasi Tamenglong district ki masi block ki Khurka Hill Community Hall da pang to pathorom amada maring furupki ahan ba IAS officer oibatana tana Tamenglong district deputy commissioner oiriba Dr. L Angshim Dangshawa na larik ani adu fong duna miyam da question naki larik form gi tharam adu gi matang da maring literacy society MLS ki secretary L Solomon Dangsa na fong do ki bada kumjal sing ne tara manga da gi MLS na yamna wana honar tu nga si class 9 amasung class 10 da tamna na ba maring furupki oiba textbook larik ani si miyam da question na ngambane larik singa si puthokna na bohon na bada Board of Secondary Education Manipur BOSEM gi chairman amasung secretary na su pungling thawat piki loinan atai sub committee amadi tongan ba section kaya dagi lanai miui kaya na su CL gi yaung na mateng panglakpadagi larik singa si puthopangambani makha tanam hai khibada BOSEM gi makha da class 1 dagi class 8 fawbagi kumjali sing tara tarukta hanagi minister di korung thangna selone lupa lak ahum galis ngumudra puthok piduna larik sing puthokre atai su matang puthok na bahona di haina sa phongdok laduna mateng panglaki ba masung pungling thakut piraki ba singbu MLS ki maikai dagi thagat ba sa phongdoki Smaina ekoi maring literacy society na 2015 dagi hauraga ekoi na smaina yamwa na hona jaba adugumba class 9 ga 10 gi maring gi textbook si asi smaina 11 May 2024 misida Khurka Hill haiba community hall sida ekoi release tawjare masi ekoi gi maring gi ahan ba IAS Dr. L Angshim Dangshawa deputy commissioner Tamenglong mahangna release tawbibani ana masigi photong hona bam tamda ekoi board of secondary education gi chairman secretary adu joint secretary su yamna ekoda support tawbi adu expert committee mayamna so ekoda yamna support tawbi adu main taw ngasi se ekoi yam wana taw ngasi pothok sabani adu yam harau jai